ꯇꯥꯛꯄꯁꯤꯗꯤ ꯍꯩꯅꯗꯦꯕ ꯂꯥꯏꯅ ꯇꯥꯛꯄꯗꯨꯁꯨ ꯄꯥꯝꯃꯤꯁꯤ ꯑꯗꯨꯃꯥꯏꯅ ꯅꯪꯉꯣꯟꯗ ꯐꯤꯕꯣꯅꯥꯆꯤ ꯇꯥꯛꯄꯗꯨ ꯂꯨꯅ ꯇꯥꯛꯑꯝꯃꯣꯏꯗ ꯐꯤꯕꯣꯅꯥꯆꯤꯗꯨꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯁꯨ ꯐꯤꯕꯣꯅꯥꯆꯤ ꯇꯥꯛꯑꯦꯕꯀꯣ ꯍꯣꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦꯕ ꯐꯤꯕꯣꯅꯥꯆꯤꯗꯤ ꯑꯩ ꯁ꯭ꯀꯤꯜ ꯂꯥꯛꯑꯕ ꯌꯦꯡꯕꯤꯌꯨꯅꯦ ꯃꯦꯝ ꯂꯥꯛꯑꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯍꯥꯏꯔꯝꯕ ꯀꯩꯅꯣꯁꯤꯗ ꯑꯩꯁꯦ ꯄꯨꯂꯞ ꯀ꯭ꯂꯤꯟ ꯇꯧꯊꯣꯛꯀꯦ ꯍꯥꯟꯅꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯉꯁꯥꯏꯒꯤ ꯅꯪꯅ ꯍꯥꯏꯔꯝꯃꯤꯕ ꯀꯦꯟꯗꯜꯁꯦ ꯁꯤꯒꯤ ꯀꯦꯟꯗꯜꯁꯤꯅꯦꯕ ꯆꯨꯝꯕ꯭ꯔꯥ ꯁꯤ ꯀꯦꯟꯗꯜꯁꯤꯗ ꯃꯥꯒꯤ ꯂꯋꯔ ꯁꯦꯗꯣꯒ ꯑꯞꯄꯔ ꯁꯦꯗꯣꯒ ꯂꯋꯔ ꯁꯦꯗꯣꯅ ꯍꯦꯟꯅ ꯁꯥꯡꯕ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯂꯋꯔ ꯁꯦꯗꯣꯁꯤꯅ ꯍꯦꯟꯅ ꯁꯥꯡꯉꯒꯗꯤ ꯑꯗꯨꯒ ꯁꯤꯁꯤꯗ ꯕꯥꯌꯔꯒꯤ ꯄ꯭ꯔꯦꯁꯔꯁꯦ ꯂꯥꯛꯑꯦ ꯍꯥꯏꯗꯣꯏꯅꯦꯕ ꯀꯣ ꯕꯥꯌꯔꯒꯤ ꯄ꯭ꯔꯦꯁꯔꯁꯦ ꯂꯥꯛꯑꯦ ꯁꯤ ꯆꯨꯝꯒꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯦꯟꯗꯜꯁꯦ ꯑꯦꯅꯤꯋꯥꯔ ꯃꯐꯝ ꯑꯃꯗ ꯐꯣꯝ ꯇꯧꯔꯒꯗꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯑꯗꯨꯁꯨ ꯂꯥꯜꯂꯦꯕ ꯀꯣ ꯀꯗꯥꯏꯗ ꯂꯥꯛꯀꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯦꯛꯁꯟ ꯖꯣꯟ ꯀꯣ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯗꯤꯃꯥꯟ ꯖꯣꯟꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕꯅꯣ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯁꯤꯗ ꯑꯃ ꯍꯥꯏꯕꯗꯣ 42,500ꯇ 1,00,000ꯁꯤꯅ 10,000ꯒꯤ ꯀꯩꯅꯣꯁꯦ ꯂꯩ ꯍꯥꯏꯁꯦ ꯁꯤꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯣꯞꯁꯟ ꯆꯦꯟꯖꯁꯤꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯣ ꯖꯁ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯁꯤꯒꯤ ꯖꯒꯥꯁꯤꯗꯒꯤ ꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯁꯤ ꯖꯒꯥꯁꯤꯗꯒꯤ ꯍꯜꯂꯛꯄ ꯌꯥꯏꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯀꯣ ꯃꯃꯥꯡꯗ ꯉꯔꯥꯡꯁꯨ ꯁꯤ ꯃꯐꯝꯁꯤꯗꯒꯤ ꯍꯟꯈꯤꯕꯅꯦꯕ ꯃꯥꯔꯀꯦꯠ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯌꯦꯡꯉꯀꯥꯟꯗ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯆꯥꯔꯠ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯉꯀꯥꯟꯗꯁꯨ ꯐꯪꯒꯅꯦꯕ ꯁꯤ ꯃꯐꯝꯁꯤꯗꯒꯤ ꯃꯥꯔꯀꯦꯠ ꯍꯟꯈꯤꯕꯁꯦ ꯀꯣ ꯑꯗꯣ ꯉꯁꯤꯁꯨ ꯁꯤ ꯖꯒꯥꯁꯤꯗꯒꯤ ꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯗ꯭ꯔꯣ ꯇꯧꯔꯒ ꯊꯝꯃꯦ ꯈꯜꯂꯁꯦꯕ ꯀꯣ ꯑꯗꯣ ꯁꯤ ꯖꯒꯥꯁꯤ ꯀꯌꯥꯝ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕꯅꯣ ꯍꯧꯖꯤꯛꯁꯤꯗ ꯑꯣꯄꯟ ꯏꯟꯇꯔꯦꯁ ꯀꯣ ꯑꯩꯈꯣꯏ ꯑꯣ ꯑꯥꯏꯁꯤ ꯀꯌꯥꯝ ꯂꯩꯕꯅꯣ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯞꯁꯟ ꯆꯦꯟꯗ ꯆꯪꯕꯤꯔꯒ ꯑꯣꯞꯁꯟ ꯆꯦꯟꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯨꯕ ꯑꯣꯞꯁꯟ ꯆꯦꯟꯁꯤꯗ ꯑꯩꯅ ꯁꯤ ꯀꯔꯤꯒꯤ ꯁꯦꯂꯦꯛ ꯇꯧꯔꯛꯏꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯛꯄ ꯃꯇꯝꯗ ꯁꯤꯒꯤ 500ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯅ ꯀꯩꯅꯣꯁꯤ ꯂꯩꯔꯤꯕ ꯑꯣ ꯑꯥꯏ ꯑꯇꯩꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯄꯨꯗꯤ 60ꯒ ꯌꯧꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯍꯥꯟꯅꯗꯤ ꯁꯤ ꯌꯧꯔꯝꯗꯦ 40-50ꯗ ꯂꯩꯔꯝꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯁꯤꯗꯗꯤ ꯃꯣꯔ ꯗꯦꯟ 1,00,000ꯅꯦꯕ ꯂꯩꯔꯤꯁꯦ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯐꯝꯁꯦ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯕꯌꯔ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯀꯩꯅꯣ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯣ ꯋꯥꯡꯉꯦ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯑꯣꯞꯁꯟ ꯆꯦꯟ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯄꯨꯠ ꯁꯥꯏꯠꯀꯤꯗ ꯉꯁꯥꯏꯒꯤ 42,500ꯒꯤ ꯑꯣ ꯑꯥꯏꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯗ ꯏꯟꯗꯤꯀꯦꯠ ꯇꯧꯅꯤꯡꯉꯤꯁꯦ ꯀꯣ ꯑꯗꯨ ꯁꯤꯒꯤ ꯖꯒꯥꯁꯤ ꯌꯧꯁꯤꯜꯂꯛꯑꯦ ꯉꯁꯥꯏ ꯁꯤ ꯖꯒꯥꯁꯤ ꯌꯧꯁꯤꯜꯂꯛꯑꯀꯥꯟꯗꯒꯤꯗꯤ ꯃꯇꯦꯛ ꯑꯃ ꯕꯦꯛ ꯇꯧꯔꯦ ꯅꯠꯇ꯭ꯔꯥ ꯕꯦꯛ ꯇꯧꯔꯨꯔꯦ ꯑꯃꯨꯛ ꯍꯜꯂꯒ ꯃꯥꯔꯀꯦꯠꯁꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯅꯝꯊꯔꯦꯕ ꯁꯤꯗ ꯁꯨꯝ ꯑꯗꯨꯗ ꯑꯃ ꯍꯥꯏꯒꯗꯕ ꯑꯃ ꯂꯩꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯁꯤꯗꯩꯁꯨ ꯚꯤꯗꯤꯑꯣꯗꯨ ꯑꯃꯨꯛ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗ ꯀꯩꯅꯣ ꯅꯤꯄꯥꯗꯨꯗꯤ ꯁꯦꯝ ꯀꯩꯅꯣꯅꯦ ꯅꯤꯄꯥꯅꯦ ꯃꯥ ꯍꯥꯏꯁꯦ ꯁꯤ ꯒ꯭ꯔꯤꯟꯁꯤꯗꯒꯤ ꯀꯥꯈꯠꯈ꯭ꯔꯦꯅꯀꯣ ꯀꯥꯈꯠꯈ꯭ꯔꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯣꯃꯦꯟꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕ ꯅꯪꯍꯧꯗ꯭ꯔꯦꯕ ꯇ꯭ꯔꯦꯁꯁꯦ ꯆꯪꯕ ꯅꯪꯍꯧꯗ꯭ꯔꯦꯕ ꯃꯥ ꯍꯥꯏꯁꯦ ꯋꯥꯒꯅꯨ ꯁꯤꯅꯦꯕ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯁꯤꯅꯦꯕ ꯍꯜꯂꯛꯑꯒ ꯍꯥꯏꯔꯤꯕ ꯃꯄꯥꯗꯣ ꯑꯗꯨꯗꯩꯗ ꯆꯠꯈꯤꯕ ꯌꯥꯅꯤ ꯁꯤꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯣꯃꯦꯟꯇꯝꯗꯣ ꯉꯥꯏꯕ ꯍꯥꯏꯌꯦꯕ ꯍꯣꯏ ꯑꯗꯩꯗꯤ ꯑꯃꯨꯛ ꯁꯤꯗ ꯀꯩꯒꯨꯝꯕ ꯁꯤꯅ ꯑꯃꯨꯛ ꯃꯌꯥꯏꯗ ꯁꯤꯒꯤ ꯀꯦꯟꯗꯜꯁꯤꯃ ꯌꯥꯎꯁꯤꯟꯈ꯭ꯔꯦꯗꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯣꯖꯤ ꯑꯃ ꯌꯥꯎꯈ꯭ꯔꯦꯕ ꯀꯣ ꯁꯤꯒꯤ ꯗꯣꯖꯤꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯐꯣꯝ ꯇꯧꯔꯝꯃꯒꯗꯤ ꯀꯣ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯑꯦꯟꯇ꯭री ꯇꯧꯕꯗ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯦꯕ ꯁꯤꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃꯅ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯣꯏꯟꯠꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯒ꯭रीन ꯀꯦꯟꯗꯜꯒꯤ ꯀ꯭लोजिंग ꯄꯣꯏꯟꯠꯁꯤꯒ ꯔꯦड ꯀꯦꯟꯗꯜꯒꯤ ओपनिंग ꯄꯣꯏꯟꯠꯁꯤꯒ ꯑꯅꯤꯁꯦ ꯁꯦꯝꯅꯦꯕ ꯑꯅꯤꯁꯦ ꯁꯦꯝ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏꯗꯒꯤ ꯔꯥꯖꯤꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯇ꯭ꯔꯦꯗ ꯇꯧꯅꯔꯤꯁꯤ ꯁꯤ ꯂꯥꯛꯑꯒꯗꯤ ꯑꯦꯠꯂꯤꯁ ꯒ꯭रीन ꯀꯦꯟꯗꯜꯁꯤꯒꯤ 50% ꯐꯥꯎꯗꯤ ꯍꯥꯏꯊꯔꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯦꯡꯉꯤꯕ ꯀꯣ ꯑꯗꯣ ꯉꯁꯥꯏꯁꯨ ꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯦꯟꯗꯜꯁꯦ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯁꯤꯒꯤ ꯗꯣꯖꯤꯁꯦ ꯗꯣꯖꯤꯁꯤꯗꯁꯨ ꯅꯪ ꯌꯦꯡꯉꯨꯕ ꯗꯣꯖꯤꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯣ ꯁꯤꯒꯤ ꯒ꯭रीꯟꯁꯤꯒꯤ ꯑꯣꯄꯅꯤꯡꯁꯤꯒꯤ ꯀ꯭लोजिंगꯁꯤꯗ ꯔꯦꯗꯀꯤ ꯗꯣꯖꯤꯁꯤꯒꯤ ꯑꯣꯄꯅꯤꯡꯅꯤꯕ ꯄꯤꯔꯤꯁꯦ ओपनिंग पीरगा मखारोंदा हाइड्रुबसे कदाइबो हाइड्रमगे यंगो सी ग्रीन सिगी 50% दी हेन कुममेबो तो हाइदि स्कल्पिंग तव मतमदा सिगी ग्रीन सिगी 50% बो हाइसे सिदगी ने सिपोक्सी यामेबो पॉइंट से तो सी दम लहोबो याइबो अदो नेक्स्ट टाइम काखलुरे को अमु ngamdadana seller am indabire doji seme ko sidagi seller am indare mathang open tawbuda sigi mathak open tawdure sida open tawre means हाइदि सेलर की प्रेशर से सुम हंधरे हाइबनी
ꯁꯦꯂꯔꯒꯤ ꯄ꯭ꯔꯦꯁꯔꯁꯦ ꯁꯨꯝ ꯍꯟꯊꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯥꯔꯒꯦꯠ ꯑꯃ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯒꯤ 50ꯒꯤ ꯀꯣ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤꯒꯤ ꯖꯣꯟꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯤ ꯁꯤ ꯊꯨꯒꯥꯏꯔꯒ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯀꯣ ꯁꯤꯐꯥꯎꯗꯤ ꯂꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯅꯦꯕ ꯑꯗꯨꯗꯒꯤ ꯃꯈꯥꯁꯨ ꯂꯩꯔꯤ ꯐꯥꯔꯁ ꯇꯥꯔꯒꯦꯠꯇꯤ ꯁꯤꯗ ꯌꯦꯡꯃꯤꯟꯅꯁꯤ 42,380 ꯁ꯭ꯋꯥꯏꯗ 42,380 ꯉꯥꯏꯈꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯣ ꯄꯨꯛꯆꯪꯗ ꯆꯪꯉꯨꯅꯨ ꯑꯣꯖꯥ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯥꯃꯥꯗꯪꯒꯤ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯏꯗꯅ ꯍꯜꯂꯛꯑꯀꯥꯟꯗ ꯑꯁꯪꯕ ꯀꯦꯟꯗꯜ ꯑꯃ ꯂꯩꯗꯣ ꯑꯗꯨꯒ ꯑꯉꯥꯡꯕꯗꯨꯒ ꯋꯤꯛꯇꯨꯗꯤ ꯑꯁꯪꯕꯗꯨꯅ ꯍꯦꯟꯅ ꯃꯈꯥꯗꯒꯤ ꯂꯥꯛꯇ꯭ꯔꯣ ꯁꯤꯔꯣ ꯅꯠꯇꯦ ꯑꯃꯗꯣ ꯍꯧꯖꯤꯛ ꯀꯔꯦꯟ ꯀꯦꯟꯗꯜꯗꯨ ꯃꯅꯥꯛꯇ ꯑꯃ ꯂꯩꯗꯣ ꯑꯁꯪꯕ ꯑꯗꯨꯗꯣ ꯑꯗꯨꯏ ꯋꯤꯛꯇꯨ ꯌꯦꯡꯕꯤꯌꯣ ꯁꯄ꯭ꯂꯥꯏ ꯋꯤꯛꯇꯨ ꯃꯈꯥꯗ ꯌꯥꯝ ꯁꯥꯡꯗ꯭ꯔꯥ ꯀꯣ ꯑꯩꯒꯤ ꯒ꯭ꯔꯤꯟꯁꯤꯅ ꯎꯗ꯭ꯔꯦ ꯑꯗꯨ ꯂꯧꯊꯣꯔꯛꯀꯦ ꯑꯧ ꯃꯈꯥꯗ ꯈꯔ ꯁꯥꯡꯉꯦ ꯁꯥꯡꯉꯦꯕ ꯑꯗꯨꯏ ꯔꯤꯄ꯭ꯔꯖꯦꯟꯇꯦꯠ ꯇꯧꯋꯤꯗꯨꯗꯤ ꯕꯥꯏꯌꯔ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯏ ꯄꯣꯠꯇꯨꯁꯨ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ 500ꯀꯤ ꯖꯣꯟꯁꯦ ꯁꯤꯗ ꯍꯦꯛ ꯌꯧꯔꯨꯕꯒ ꯕꯥꯏꯌꯔꯁꯦ ꯍꯦꯛꯇ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯄꯅꯦꯕ ꯑꯗꯣ 500ꯀꯤ ꯃꯐꯝꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤ ꯃꯐꯝꯁꯤꯗ ꯕꯥꯏꯌꯔ ꯃꯌꯥꯝ ꯑꯃ ꯑꯦꯛꯇꯤꯚ ꯑꯣꯏꯔ ꯀꯥꯈꯔꯦꯀꯣ ꯑꯒꯦꯟ ꯁꯤꯗꯁꯨ ꯈꯔ ꯑꯃꯁꯨ ꯑꯦꯛꯇꯤꯚ ꯑꯣꯏꯈꯔꯦ ꯑꯃꯨꯛꯁꯨ ꯂꯥꯛꯁꯤꯜꯂꯦ ꯑꯃꯨꯛꯁꯨ ꯈꯔ ꯑꯦꯛꯇꯤꯚ ꯑꯣꯏꯔꯦ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯔꯝꯗꯣꯏꯅꯣ ꯂꯩꯔꯝꯕꯁꯤꯡꯗꯣ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯒꯤ ꯅꯩꯅꯔꯀꯥꯟꯗ ꯑꯟꯐꯤꯜ ꯑꯣर्डर ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯣ अनफिल ऑर्डर सिददी मयाम लेरमबनीना मयाम पुरगा चखरे खरे लेमहौबदो अगेन सिदा अमुक खरा पुगरे खरे लेमहौबदो खितंग मुकारमे हजिक से क्याम लेइबो और लेइतबो को हजन सुम लाक्सिलगदी हाइदी दुकान अमदा खोगी आलू बेग तरा जोलमगसु मी सुम लेइबा लागा सुम पुगरगदी लास्ट लोइसिलगा कुमगिदिनि नाइस एग्जांपल लोइगिदिनिबा अदुमगनेबा सिगी कनोसिदा लाइस सप्लाई अमुक लाक्तगदी योनिगाय लेखोइ सप्लाई लाक्पनेबा बै गाइदो जेउदे होय अदुन हजिसिगी लाइबा खोइना सिदा ngसागी 500 की रेंज से सोइसे थुगाइबगी मसुम जेंगमबसे अइना खनबदा सिगी मफम से जत दि मासे नमधरकपा सुम जेंगबिउबा फास्ट सोइदे लोसिले सिदमु लोसिले मथक लोमदसु नमधरैबा अदुदि मार्केट से ngसागी नोय म्यामनसु ngरang नुमिदांग एनालाइसिस तौबा मयामदुने कइने मार्केट से मखामना कुमकपा याई हाइबदो अदो अदुम ngasi se सुम्बगी चांसेस वांग लेइबा अदे हजिक सिदा को राजीवना यामना पामजबा कैनोनी स्ट्रेटेजी नि सिसु को अदो म्याम आई पुंग 10 गी सोइ सिदि ट्रेड तौ हाइना कनामदा हाइरोय को ओजा आई सुति थारे पुंग 10 गी सोइ ट्रेड तौ हाइरोय दुम डिस्कशन तौमिनसे रेड कैंडल सिगी क्लोजिंग सिगा व्हाइट कैंडल गी ओपनिंग सिगा रेड कैंडल की क्लोजिंग से ग्रीन कलर की ओपनिंग का मानबसे सिसे को हाइरिबसिगी मतम सिददी इ खंगदरे अतोपा कोगी मॉर्निंग की सेशन कोइना ट्रेड नुवाई मतम से सिददी मासे काखलको मतमदा मसागी प्रीवियस कैंडल सिगी मिडल से सिबाउदी मागी कनोदे टारगेट से पी फर्स्ट टारगेट को अदुगा यारिंगखैगी अखोइना येंगदुबसे टाइमिंग सिसु खरा जेंगबियो पुंग 10 गी सोइसिदी अखोइना ट्रेड से नुपा अमगा लैये यूट्यूबर नुपादना रजबीनो किनो कोगी 920 कैंडल अमगा अदगी 220 अस कना छामनी बा होय हाइसे कना छाम सरनी अस अइना तवला आबे दु मदुना तुम कोइना मा बदे तुम मागी रिस्क अमा कोइने को माने दु कोइना तवया तमनि को दे को आई चावे आई खांगे नंग हाइबा पॉपुलर याम ओइबने 920 दो याम पॉपुलर ओइबने ओजा औ लई सिगी मतांगसिने सिगी पोचे कोइना फिगुर असि थान मतमदा किनो तौरेबा हाइबदि रिट्रेस लौरपगी दि थान हाइरेबको खरा
ꯑꯗꯨꯒ ꯁꯤ continuously down ꯂꯥꯛꯄꯁꯦ ꯀꯗꯥꯏꯐꯥꯎ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯌꯦꯡꯉꯝꯗꯦꯕ ꯑꯗꯨꯒꯤ ꯖꯒꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯒꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯏꯝꯄꯣꯔꯇꯦꯟꯁꯦ ꯑꯩꯈꯣꯏꯅ ꯔꯤꯖꯦꯛꯁꯟ ꯖꯣꯟꯁꯦ ꯊꯤꯕꯤꯌꯨꯕꯗꯣ ꯔꯤꯖꯦꯛꯁꯟ ꯖꯣꯟ ꯀꯣ ꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯣꯔꯅꯤꯡꯗ ꯁꯤ ꯗꯦꯜꯂꯤꯒꯤꯗ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯑꯃ ꯆꯤꯡꯉ ꯊꯝꯃꯝꯃꯤ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗꯅꯦꯕ ꯍꯧꯖꯤꯛ ꯃꯥꯅ ꯁꯨꯝ ꯂꯩꯔꯤꯁꯦ ꯀꯣ ꯁꯤꯗ ꯅꯪꯒꯤ ꯀꯩꯅꯣ ꯐꯤꯕꯣꯅꯥꯁꯤ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯑꯦꯅꯤ ꯗ꯭ꯔꯣꯌꯤꯡ ꯇꯧꯅꯤꯡꯕꯁꯤꯡꯗꯣ ꯗ꯭ꯔꯣꯌꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯣ ꯍꯥꯏꯗꯤ ꯀꯗꯥꯋꯥꯏ ꯖꯒꯥꯗꯒꯤ ꯃꯦꯟ ꯑꯣꯏꯅ ꯃꯥꯁꯦ ꯍꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯂꯩꯔꯤꯁꯦ ꯀꯣ ꯁꯤ ꯃꯐꯝꯁꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯁꯤꯒꯤ ꯃꯐꯝꯁꯤꯅꯦꯕ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯒꯦꯠ ꯇꯧꯔꯛꯏꯁꯦ ꯁꯤꯒꯤ ꯖꯒꯥꯁꯤ ꯑꯁꯨꯝꯗ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯀꯌꯥꯗꯅꯣꯁꯦ 18ꯗ ꯅꯕꯦꯝꯕꯔ 18ꯒꯤ ꯀꯩꯅꯣꯅꯦꯕ ꯂꯩꯒꯩꯁꯤꯀꯣ ꯔꯤꯖꯦꯛꯁꯟ ꯖꯣꯟ ꯍꯥꯏꯔꯤꯕ ꯅꯕꯦꯝꯕꯔ 18ꯒꯤ ꯔꯤꯖꯦꯛꯁꯟ ꯖꯣꯟꯁꯦ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 22 ꯍꯥꯏꯗꯤ ꯉꯔꯥꯡ 21ꯒ 22ꯒꯗ 21ꯗ ꯑꯃꯨꯛ ꯇꯆ ꯇꯧꯔꯦ ꯑꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕ ꯀꯣ ꯁꯤ ꯃꯐꯝꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤ ꯊꯨꯒꯥꯏꯔꯛꯑꯒꯗꯤ ꯀꯣ ꯁꯤ ꯊꯨꯒꯥꯏꯔꯛꯑꯒꯗꯤ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯅꯔꯛꯏꯁꯦ ꯊꯨꯒꯥꯏꯔꯛꯑꯒꯗꯤ ꯁꯤꯒꯤ ꯑꯁ꯭ꯋꯥꯏꯐꯥꯎꯁꯤ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯅꯦꯕ ꯉꯥꯏꯅꯔꯛꯏꯁꯦ ꯔꯤꯖꯦꯛꯁꯟ ꯖꯣꯟꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯩꯕꯅꯦ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯒꯤ ꯋꯥꯔꯤꯗꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤꯅꯦ ꯃꯗꯟ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯒꯤ ꯁꯨꯝꯕ ꯄꯣꯏꯟ ꯃꯆꯥ ꯃꯌꯥꯝꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯅꯩꯅꯁꯦ ꯍꯥꯟꯅꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯊꯥ 3-4 ꯄꯨꯟꯅ ꯇ꯭ꯔꯦꯠ ꯇꯧꯃꯤꯟꯅꯔꯝꯃꯦꯕ ꯀꯣ ꯄꯨꯟꯅ ꯇ꯭ꯔꯦꯠ ꯇꯧꯃꯤꯟꯅꯔꯝꯃꯦ ꯑꯣꯖꯥ ꯀꯤꯔꯟꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯗꯨꯝ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯔꯥꯖꯤꯞ ꯀꯣ ꯑꯗꯩ ꯔꯥꯖꯤꯞ ꯑꯩꯈꯣꯏ ꯃꯤ ꯐꯅꯌꯥꯝ ꯌꯥꯝꯗꯥꯏ ꯑꯗꯣ 20 ꯃꯨꯛꯀꯤ ꯃꯌꯥ ꯁꯨꯈꯤꯕꯅꯤ ꯃꯤ ꯐꯅꯌꯥꯝ ꯌꯥꯝꯈꯤꯕꯅꯦꯕ ꯑꯗꯨꯋꯥꯏ ꯃꯇꯝꯗꯣ ꯃꯤ 20-30 ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯗꯨꯝ ꯗꯦꯂꯤ ꯇ꯭ꯔꯦꯠ ꯇꯧꯋꯦꯕ ꯑꯗꯨꯋꯥꯏ ꯃꯇꯝꯗ ꯀꯣ ꯑꯗꯣ ꯁ꯭ꯀꯜꯄꯤꯡ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯤꯡꯗꯣ ꯑꯗꯨꯝ ꯁꯤꯗ ꯂꯧꯔꯁꯤ ꯌꯥꯔꯦ ꯆꯪꯉꯁꯤ ꯇꯧꯔꯒ ꯄ꯭ꯔꯣꯐꯤꯠꯁꯦ ꯆꯠꯁꯦ ꯂꯧꯅꯕ ꯑꯃꯨꯛ ꯊꯣꯛꯅꯕ ꯃꯥꯡꯉꯒꯅ ꯄꯨꯂꯞ ꯃꯥꯡꯕ ꯑꯣ ꯄꯤꯚꯠ ꯑꯩ ꯍꯥꯞꯑꯝꯕꯅꯦ ꯌꯦꯡꯁꯤꯔꯥ ꯃꯄꯥꯗ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯂꯩꯌꯦ ꯄꯤꯕꯣꯔ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇ꯭ꯔꯦꯠ ꯇꯧꯕ ꯖꯒꯥꯅꯤ ꯍꯥꯏ ꯆꯨꯝꯃꯤ ꯄꯤꯚꯠ ꯔꯤꯖꯦꯛꯁꯟ ꯖꯣꯟ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯀꯣ ꯑꯩꯅ ꯇꯥꯕꯗꯗꯤ ꯄꯤꯕꯣꯔ ꯍꯥꯏꯕ ꯖꯒꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇ꯭ꯔꯦꯠ ꯌꯥꯝꯅ ꯇꯧꯕ ꯖꯒꯥꯅꯤ ꯍꯥꯏꯕ ꯍꯣꯏ ꯑꯗꯣ ꯑꯩ ꯑꯃ ꯍꯥꯏꯔꯛꯈꯤꯒꯦꯕ ꯑꯩꯈꯣꯏꯅ ꯔꯤꯖꯦꯛꯁꯟ ꯖꯣꯟ ꯍꯥꯏꯔꯛꯏꯁꯦ ꯇ꯭ꯔꯦꯠ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯧꯕ ꯃꯐꯝꯗꯣ ꯍꯥꯏꯗꯤ ꯇ꯭ꯔꯦꯠ ꯈ꯭ꯋꯥꯏ ꯌꯥꯝ ꯇꯧꯕ ꯃꯐꯝ ꯍꯥꯏꯗꯤ ꯚꯣꯂꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕ ꯃꯐꯝ ꯍꯥꯏꯕꯅꯦꯕ ꯚꯣꯂꯨꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕ ꯃꯐꯝꯁꯤꯡꯁꯦ ꯁꯤꯁꯤꯗ ꯃꯥꯔꯀꯦꯠꯁꯦ ꯔꯤꯖꯦꯛꯁꯟ ꯑꯗꯨꯝ ꯄꯤꯔꯛꯀꯅꯦꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣ ꯀꯃꯥꯏꯅꯅꯣ ꯁꯤꯒꯤ ꯑꯩ ꯅꯤꯐꯇꯤ 50ꯗ ꯅꯤꯐꯇꯤ 50ꯅꯦ ꯑꯩꯅ ꯑꯣꯄꯟ ꯇꯧꯔꯤꯁꯦ ꯅꯤꯐꯇꯤ 50ꯗ ꯂꯥꯛꯀꯦ ꯌꯦꯡꯉꯨꯀꯣ ꯄꯤꯛꯁꯦꯜꯍꯜꯂꯛꯀꯦ ꯃꯃꯥꯡꯗ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯌꯦꯡꯉꯨꯕ ꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯗꯤ ꯁꯤ ꯉꯥꯛꯇ ꯂꯧꯊꯣꯛꯁꯦ ꯁꯤꯗ ꯃꯥꯔꯀꯦꯠꯁꯦ ꯑꯁꯤꯗꯒꯤ ꯍꯥꯏꯊꯔꯦ ꯁꯤꯐꯥꯎ ꯂꯥꯛꯑꯝꯃꯦ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯊꯔꯦꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ sida haidare sida mu lai sida haidare si bau la amaga sida ka hakhiba direct wang ka gi natra du sigi mafam se kari no yingu si mafam se kari no khoi jing chi bu ko ei sida no ti ji ke sana khar saun si bo loge si mafam se kari lai ge yingu sida yang sigi mam asi mama ha Minute line jo oi doina traba oh mani sida ngasai khoi gi sigi jun dai na july last pau gi trade am sida lai gi ba ko sida yam chau volume ne ba sem gai si sigi volume gi mapa se ko sigi volume gi mapa sini ba khoina
ꯑꯁꯨꯝ ꯅꯥꯀꯟꯗ ꯃꯊꯪꯃꯨꯛ ꯍꯥꯏꯊꯔꯀꯥꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯖꯦꯛ ꯇꯧꯔꯛꯏꯁꯦ ꯁꯤꯁꯦ ꯎꯕ꯭ꯔꯥ ꯎꯏꯀꯣ ꯐꯥꯁ ꯀꯨꯝꯊꯔꯛꯑꯦ ꯐꯥꯁ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯁꯤꯗꯒꯤ ꯔꯤꯖꯦꯛ ꯇꯧꯒꯩꯁꯤꯅ ꯁ꯭ꯋꯥꯏꯗ ꯚꯣꯂꯨꯝ ꯈꯔ ꯂꯩ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯕ ꯁꯤꯗꯒꯤ ꯍꯟꯒꯅꯤꯁꯦ ꯀꯥꯈ꯭ꯔꯦ ꯑꯃꯨꯛ ꯀꯣ ꯃꯊꯪ ꯑꯃꯨꯛ ꯀꯨꯝꯃꯛꯄꯗꯗꯤ ꯁꯤꯗ ꯖꯁ ꯇꯁ ꯈꯛꯇꯅꯦ ꯇꯧꯔꯝꯕ ꯌꯣ ꯇꯁ ꯇꯧꯔꯝꯕꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯃꯥꯅ ꯀꯥꯒꯩꯁꯦ ꯀꯌꯥꯝ ꯊꯨꯅ ꯀꯥꯒꯦ ꯌꯦꯡꯉꯨ ꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯇ꯭ꯔꯦꯗ ꯇꯧꯈꯤꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯄꯤꯚꯠꯀꯤ ꯃꯐꯝ ꯀꯣ ꯄꯤꯚꯠ ꯄꯣꯏꯟ ꯍꯥꯏꯒꯦꯔꯥ ꯔꯤꯖꯦꯛꯁꯟꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯔꯤꯖꯦꯛꯁꯟ ꯖꯣꯟ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯒꯦꯔꯥ ꯀꯣ ꯁꯤ ꯃꯐꯝꯁꯦ ꯍꯦꯛ ꯌꯧꯕꯒꯅꯦ ꯃꯥꯅ ꯀꯥꯈꯠꯈꯩꯁꯦ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯑꯦꯕ ꯑꯃꯨꯛꯁꯨ ꯇꯥꯔꯛꯑꯦ ꯁꯤ ꯃꯐꯝꯁꯦ ꯑꯃꯨꯛ ꯌꯧꯔꯛꯑꯦ ꯑꯃꯨꯛꯁꯨ ꯀꯥꯒꯅꯦꯕ ꯑꯗꯨꯕꯨ ꯍꯥꯟꯅ ꯀꯥꯈꯤꯕ ꯃꯐꯝꯒ ꯀꯃꯥꯏꯅ ꯈꯦꯠꯅꯔꯛꯀꯦ ꯌꯦꯡꯉꯣ ꯁꯤꯒꯤ ꯍꯥꯏꯁꯦ ꯁꯤꯒꯤ ꯍꯥꯏꯁꯤꯅ ꯌꯧꯗꯦꯕ ꯅꯠꯇ꯭ꯔꯥ ꯃꯊꯪ ꯑꯃꯨꯛ ꯁꯤꯗꯒꯤ ꯔꯤꯖꯦꯛ ꯇꯧꯔ ꯀꯥꯈꯠꯂꯦ ꯁꯤꯒꯤ ꯍꯥꯏꯁꯤ ꯌꯧꯗꯅ ꯁꯤꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯑꯦꯕ ꯀꯨꯝꯊꯔꯒ ꯖꯁ ꯁꯤ ꯊꯨꯒꯥꯏꯔꯒ ꯃꯥꯁꯦ ꯃꯈꯥꯗ ꯑꯁꯤꯐꯥꯎ ꯀꯨꯝꯊꯔꯨꯔꯦꯕ ꯀꯣ ꯁꯤꯗ ꯃꯥꯅ ꯇꯆ ꯇꯧꯔꯤꯕ ꯖꯒꯥꯁꯤꯅ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯅꯦꯕ ꯑꯃꯨꯛ ꯁꯤ ꯖꯁ ꯇꯆ ꯇꯧꯔꯨꯕꯒꯅꯦꯕ ꯏꯁꯇ꯭ꯔꯦꯠ ꯑꯃꯨꯛꯀ ꯀꯥꯔꯨꯔꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯄ꯭ꯔꯥꯏꯖꯦꯛꯁꯟꯁꯤꯗ ꯐꯖꯅ ꯅꯩꯅꯒꯦ ꯈꯜꯂꯒꯗꯤ ꯔꯤꯖꯦꯛꯁꯟ ꯖꯣꯟꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯥꯏꯟ ꯑꯥꯎꯠ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯌꯦꯡꯉꯣꯕ ꯐꯖꯅ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯝ ꯑꯁꯤꯁꯤꯗꯩꯅ ꯑꯣꯖꯥꯗ ꯑꯗꯨꯝ ꯑꯍꯥꯟꯕ ꯍꯦꯛ ꯕꯤꯒꯤꯅꯔ ꯍꯧꯕꯗꯩꯅ ꯀꯣꯏꯁꯟ ꯍꯪꯕꯁꯦ ꯁꯤꯁꯤꯅꯤ ꯑꯗꯨꯝ ꯔꯖꯤꯞꯅ ꯃꯁꯤꯗ ꯍꯪꯉꯝꯕ ꯃꯌꯥꯝꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯪ ꯂꯩꯕꯅꯦ ꯍꯥꯏꯗꯤ ꯈꯪꯅꯕ ꯍꯣꯠꯅꯕ ꯋꯥꯁꯨ ꯋꯥꯕꯅꯦꯕ ꯑꯣꯖꯥ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯐꯖꯅ ꯈꯪꯉꯗꯤ ꯀꯩꯝ ꯇꯧꯗꯕꯅꯦꯕ ꯍꯣꯏ ꯑꯁ ꯃꯁꯤ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯈꯪꯗꯦ ꯃꯗꯨ ꯃꯇꯝ ꯌꯥꯝ ꯆꯪꯉꯦ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯀꯣ ꯑꯩ ꯑꯃꯨꯛ ꯀ꯭ꯂꯤꯟ ꯇꯧꯊꯣꯛꯀꯦ ꯑꯗꯨꯒ ꯗ꯭ꯔꯣ ꯑꯃꯨꯛ ꯇꯧꯔꯛꯀꯦꯕ ꯌꯦꯡꯁꯤꯀꯣ ꯅꯤꯐꯇꯤ ꯐꯤꯐꯇꯤꯒꯤ ꯁꯤꯒꯤ ꯖꯨꯟ ꯖꯨꯂꯥꯏ ꯃꯇꯝꯁꯦ ꯑꯩ ꯐꯖꯅ ꯇ꯭ꯔꯦꯠ ꯌꯥꯎꯈꯤꯕ ꯌꯥꯝꯅ ꯋꯥꯕ ꯃꯇꯝ ꯑꯣꯏꯈꯤꯕ ꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯁꯤꯒꯤ ꯖꯨꯟ ꯖꯨꯂꯥꯏꯒꯤ ꯁꯤꯒꯤ ꯃꯇꯝꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯕꯥꯌꯔꯒ ꯁꯦꯂꯔꯒꯁꯦ ꯑꯗꯨꯝ ꯃꯨꯛꯅꯔꯒ ꯂꯩꯕ ꯇ꯭ꯔꯦꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯇꯧꯕ ꯇ꯭ꯔꯦꯠ ꯈ꯭ꯋꯥꯏ ꯌꯥꯝ ꯇꯧꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯒꯤ ꯑꯣꯏꯅꯅꯤꯀꯣ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯇ꯭ꯔꯦꯠ ꯈ꯭ꯋꯥꯏ ꯌꯥꯝ ꯇꯧꯕ ꯃꯐꯝꯅꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯚꯣꯂꯨꯝ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯃꯐꯝꯅꯦꯕ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯕꯥꯌꯔꯅ ꯉꯝꯃꯀꯥꯟꯗ ꯃꯥꯔꯀꯦꯠꯁꯦ ꯄꯨꯈꯠꯈꯤꯕꯅꯦꯕ ꯀꯣ ꯕꯥꯌꯔꯅ ꯉꯝꯃꯦ ꯄꯨꯈꯠꯈ꯭ꯔꯦ ꯁꯤꯗ ꯑꯣꯔꯗꯔ ꯈꯔꯁꯨ ꯄꯦꯟꯗꯤꯡ ꯂꯩꯍꯧꯔꯝꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯔꯀꯦꯠꯁꯦ ꯃꯊꯪ ꯑꯃꯨꯛ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗ ꯀꯣ ꯖꯁ ꯁꯤꯒꯤ ꯃꯐꯝꯁꯦ ꯖꯁ ꯇꯦꯁ ꯈꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯇꯁ ꯇꯧꯔꯨꯕꯒ ꯌꯥꯝ ꯊꯨꯅ ꯀꯥꯈꯤꯗꯔ ꯁꯤꯗ ꯀꯣ ꯁꯤꯗꯗꯤ ꯇꯦꯁ ꯇꯧꯔꯨꯕꯒ ꯌꯥꯝ ꯊꯨꯅ ꯀꯥꯈꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯗ ꯂꯩꯔꯝꯕ ꯑꯟꯐꯤꯜ ꯑꯣꯔꯗꯔ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯕ ꯁꯤꯐꯥꯎ ꯆꯪꯁꯤꯜꯂꯒ ꯁꯤꯒꯤ ꯔꯦꯟꯖ ꯁꯤꯐꯥꯎ ꯆꯪꯉꯝꯃꯦ ꯑꯃꯨꯛ ꯍꯥꯏꯊꯔꯀꯥꯟꯗ ꯁꯤ ꯃꯐꯝꯁꯦ ꯑꯃꯨꯛ ꯌꯧꯔꯛꯑꯀꯥꯟꯗꯗꯤ ꯉꯁꯥꯏꯗꯤ ꯀꯦꯟꯗꯜ ꯑꯍꯥꯟꯕ ꯇꯆ ꯇꯧꯔꯒ ꯑꯅꯤꯁꯨꯕꯅ ꯀꯥꯈꯤꯕꯅꯦꯕ ꯍꯟꯗꯛꯇꯤ ꯀꯣ ꯑꯁꯤꯗ ꯇꯆ ꯑꯃ ꯇꯧꯔꯦ ꯀꯦꯟꯗꯜ ꯃꯉꯥ ꯇꯔꯨꯛꯃꯨꯛꯁꯦ ꯍꯟꯖꯤꯟ ꯁ꯭ꯋꯥꯏꯗ ꯅꯩꯁꯤꯜꯂꯛꯑꯦꯕ ꯁꯤꯅ ꯇꯥꯏꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯔꯝꯕ ꯑꯟꯐꯤꯜ ꯑꯣꯔꯗꯔꯁꯤꯡꯗꯣ ꯁꯤꯗꯗꯤ ꯌꯥꯝꯃꯛꯇ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯟꯐꯤꯜ ꯑꯣꯔꯗर ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯌꯔꯒꯤ ꯄ꯭रेशꯔꯁꯦ ꯁꯤꯗ ꯂꯩꯔꯝꯕ ꯄ꯭रेशरꯗꯨꯗꯤ ꯌꯥꯝ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯔꯝꯃꯦ ꯁꯤꯗꯗꯤ ꯍꯟꯊꯔꯛꯑꯦꯕ ꯀꯣ ꯁꯦꯂꯔꯅ ꯍꯦꯟꯖꯤꯜꯂꯛꯑꯦꯕ ꯃꯥꯅ ꯁꯤꯗꯒꯤ ꯄꯨꯈꯠꯂꯒ ꯀꯥꯒꯦ ꯇꯧꯕꯒ ꯁ꯭ꯋꯥꯏꯗ ꯅꯝꯊꯕ ꯍꯧꯔꯛꯑꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯝꯊꯔꯛꯄꯗꯗꯤ ꯉꯁꯥꯏꯒꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯃꯥꯅ ꯁꯤꯗ ꯇꯦꯁ ꯇꯧꯈꯤꯕ ꯃꯐꯝ ꯁꯤꯗ ꯇꯦꯁ ꯇꯧꯈꯤꯕ ꯃꯐꯝ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯀꯨꯝꯊꯔꯨꯔꯒ ꯃꯥꯅ ꯌꯧꯔꯨꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯅꯠꯇꯕꯗꯁꯤꯒꯤ ꯃꯈꯥꯁꯤꯒꯤ ꯌꯧꯔꯨꯔꯦꯕ ꯁꯤꯗ ꯖꯁ ꯁꯤꯗꯁꯨ ꯃꯥꯅ ꯈꯖꯤꯛꯇꯅꯤ ꯊꯦꯡꯉꯨꯕꯒꯅꯦꯕ ꯀꯥꯒꯩꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯣꯇꯤꯁ ꯇꯧꯕ ꯌꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯔꯤꯖꯦꯛꯁꯟ ꯖꯣꯟ ꯑꯃꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯅ ꯀꯩꯅꯣ ꯇꯧꯕ ꯇꯦꯁ ꯇꯧꯔꯨꯕꯁꯦ ꯍꯥꯏꯗꯤ ꯇꯆ ꯇꯧꯔꯨꯕꯁꯦ ꯔꯤꯖꯦꯛꯁꯟ ꯖꯣꯟꯗꯨꯒꯤ ꯃꯅꯥꯛꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯛꯁꯤꯜꯂꯨꯕꯁꯦ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯊꯨꯅ ꯀꯣ ꯍꯥꯏꯗꯤ ꯕꯥꯎꯟꯁ ꯕꯦꯛꯇꯣ ꯌꯥꯝꯅ ꯐꯥꯁ ꯑꯣꯏꯅ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯋꯥꯡꯉꯦꯕ ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯔꯤꯖꯦꯛꯁꯟ ꯖꯣꯟꯗꯨꯅ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯗꯤ ꯚꯣꯂꯨꯝꯁꯦ ꯂꯩꯔꯒꯗꯤ ꯍꯥꯏꯀꯣ ꯁꯤꯗ ꯑꯗꯨꯝ ꯑꯦꯛꯖꯥꯝꯄꯜ ꯂꯣꯏꯅ ꯂꯩꯔꯕꯅꯦ ꯑꯗꯨ ꯅꯤꯐꯇꯤ ꯐꯤꯐꯇꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯑꯁꯤꯒꯤꯁꯦ ꯊꯨꯒꯥꯏꯔꯒ ꯀꯨꯝꯊꯔꯨꯔꯒ ꯁꯤꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯇꯦꯁ ꯇꯧꯔꯒ ꯀꯥꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯥꯕ ꯌꯥꯕ ꯀꯥꯎꯔꯦ ꯃꯊꯛꯐꯥꯎ ꯑꯣꯜ ꯇꯥꯏꯝ ꯍꯥꯏꯒ ꯂꯣꯏꯅ ꯍꯦꯟꯗꯣꯛꯎꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯔꯛꯏꯕ
ꯇꯥꯔꯛꯏꯕ ꯄꯣꯏꯟꯁꯦ ꯐꯅꯌꯥꯝ ꯐꯖꯅ ꯇꯥꯈ꯭ꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨ ꯌꯧꯈ꯭ꯔꯕ꯭ꯔꯥ ꯌꯧꯗꯤ ꯌꯧꯗꯔꯤ ꯀꯣ ꯁꯤꯗ ꯄꯜꯂꯤꯕꯗꯨ ꯀꯩꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯅ ꯀꯣ ꯁꯤꯗ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯁꯤꯐꯥꯎ ꯂꯥꯛꯑꯝꯃꯦ ꯁꯤꯐꯥꯎ ꯑꯃꯨꯛ ꯀꯥꯔꯨꯔꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯗꯩ ꯈꯤꯇꯪ ꯍꯥꯏꯒꯠꯂꯛꯑꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯥꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩ sida mana thugarga kumgadi kumjagare ko kumgidregadi kumgidrena kitang bounce back labu ngasi nomni ni sidam kitang haigala gadi mana lakpa yabi chance dum lakani sina kadai bo lakpa yai sida leiri bo volume sibo sida volume manga leiri ko sigi volume sibo masu lamba yabagi chance aso lei si form se lagadi si form se ni ko khoi myam na kano ha ni se head and shoulder hai se wala hojikine si ne technical analysis wagere aina morning mamana premium sab ki mongja sina mo hoji aina logi ba market do minute ama 5 minute ama ni hire ne ko adu i bot da mai ki premium ja hagala profit ja wangi adu do asi expand in mini the buy number the premium ja sam to premium sida laije horen premium jam sak du market loisilako matam sida hena sasilakani buko aduga market ki momentum je fajarako matam ne sigi iv je khangbra sida iv ne jawi se sigi iv ki value se loi change tarokani jaru wang khalakani ba ado iv ki value ama wang khalak pa hai sida khogi kano se khoina agi premium da yamna sauna effect tawai ba ko kamana to ga kan mamang na join jengangi budo yogi Zerodha gi kan do Greek calculator si jengo sidai sanga ki jeng chiko Zerodha Greek calculator ka dai no installation Zerodha tare black and skull pricing formula sila jadi kecang bro sai khoi kano si yore ko green gi line si 42,380 hai bu dong sai gi adu di yore ba du bo sigi mafam sida khoina di matam sigi jeng kan da trade sang bu da nang wa ga ne ba masai sida kenden ani hum ngai gi sai si wa ga ne ko si next day khoi kadai da lak tu no du jeng si hai ga di so som da lo sigi kano sida jeng si upra ido mana lakwa ya ise first si ba lo ro sa ra ko okay adi 2,350 oh 42,350 ko aduga sigi matung dadi kano leire khara kum dhare khalasi ko masa scalping gi oina masa da jinga sakya di next sida mu jingba yai ko aduge mu next mu side mu su jingba yai ko aduge mu next koina horen side mu jingbu se okay that's good ozani gi use ga ji week wang yam sang le ma ga ji yi adi market to reject tok sakhiba mafam sing do okay antai ko adu masai jo ina asigi mafam sida hairami do kai gino hai gadi sida mamang de reject tawgi ba sida jeng si nang ge left side ta mane reject tawgai se sigi candle ma sida candle asang ba ma green red ama sida reject tawgai se sigi mafam sini ko adudaina adagi magi maton sibo lowbo natabada asai bo lowdi yam kumungani aina 380 muk hairami do adusu 380 mu haidasu nangna kaigumba sumba mafam je lobu matam dana chap chana lobiru nu khitang wat na lobu
ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯑꯦꯀꯨꯔꯦꯁꯤꯗꯣ ꯔꯦꯠꯇꯣ ꯍꯦꯟꯅ ꯋꯥꯡꯍꯟꯒꯦꯅ ꯈꯜꯂꯒꯗꯤ ꯀꯣ ꯑꯁꯦꯡꯕꯗꯤ ꯅꯪꯅ ꯁꯤꯗ ꯌꯦꯡꯉꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯄꯣꯏꯟꯗꯤ ꯀꯗꯥꯏꯗꯩꯅꯣ ꯃꯥꯅ ꯔꯤꯖꯦꯛ ꯇꯧꯔꯛꯏꯁꯤ ꯌꯦꯡꯉꯣꯕ ꯁꯤꯗꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ 42,370ꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤꯗꯨꯅ ꯈꯤꯇꯪ ꯍꯥꯏꯒꯠꯂꯒ 42,380 ꯀꯣ ꯑꯩꯅ 380 ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯗꯣ 380 ꯁꯤꯗ ꯂꯧꯔꯒꯗꯤ ꯅꯪꯒꯤ ꯁꯤꯗ ꯐꯥꯔꯁꯀꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯦꯠ ꯀꯩꯅꯣ ꯅꯪꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯝ ꯑꯦꯆꯤꯞ ꯇꯧꯈ꯭ꯔꯦꯕ ꯇꯥꯔꯒꯦꯠꯇꯣ ꯀꯣ ꯃꯊꯪꯗ ꯃꯥꯅ ꯍꯦꯟꯗꯣꯛꯑ ꯆꯠꯈꯤꯕꯗꯨꯗꯤ ꯆꯠꯁꯤꯒꯤꯁꯨꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯊꯪꯒꯤ ꯃꯥꯒꯤ ꯇꯥꯔꯒꯦꯠꯇꯤ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦꯕ 42,350 ꯁ꯭ꯋꯥꯏꯗ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯅꯩꯅꯔꯒ ꯆꯠꯂꯒꯗꯤ ꯊꯥ ꯑꯃꯗꯗꯤ ꯐꯅꯌꯥꯝ ꯈꯪꯒꯅꯤꯗ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯨ ꯃꯥꯏ ꯇꯥꯔꯛꯇꯧ ꯃꯥꯜꯂꯦ ꯇꯞ ꯇꯧꯔꯒ ꯃꯥꯏ ꯃꯊꯧ ꯂꯣꯏꯔꯕꯅꯤ ꯂꯧꯊꯣꯛꯑꯁꯤ ꯍꯥ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯗꯤꯁꯀꯁꯟ ꯇꯧꯔꯤꯁꯤꯡꯁꯦ ꯌꯨꯇꯨꯕ ꯂꯥꯏꯚꯇꯁꯨ ꯑꯩꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯁꯤꯜꯂ ꯂꯣꯏ ꯊꯝꯕꯅꯤꯀꯣ ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯑꯃꯨꯛ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯈꯟꯅꯈꯤꯕꯁꯤꯡꯗꯣ ꯍꯥꯏꯅ ꯌꯦꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯆꯪꯉ ꯌꯦꯡꯉꯨ ꯅꯁꯨ ꯕꯦꯇ꯭ꯔꯤ ꯉꯁꯥꯏ ꯀꯣꯏꯁꯟ ꯑꯃ ꯍꯪꯈꯤꯗꯥꯏꯅꯦ ꯍꯦꯗꯖꯤꯡꯒꯤ ꯀꯣꯜ ꯁ꯭ꯄ꯭ꯔꯤꯠꯀꯤꯔ ꯀꯩꯅꯣ ꯑꯣꯖꯥ ꯁꯨꯕꯠꯇ꯭ꯔꯤ ꯍꯦꯗꯖꯤꯡꯗ ꯀꯣꯜ ꯁ꯭ꯄ꯭ꯂꯤꯠ ꯄꯦꯌꯔ ꯁ꯭ꯄ꯭ꯂꯤꯠ ꯇꯧꯕꯒꯤꯔ ꯀꯩꯅꯣ ꯍꯥꯏꯈꯤꯕꯅꯤ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗꯔ ꯑꯩ ꯉꯥꯛꯇꯪ ꯑꯁꯣꯝꯗ ꯋꯥꯁꯔꯨꯝ ꯆꯠꯂꯤꯉꯩꯗ ꯑꯣꯏꯔꯝꯃꯅꯤ ꯑꯣꯖꯥ ꯁꯨꯕꯗꯅ ꯍꯪꯉꯝꯕꯗꯣ ꯑꯣꯖꯥ ꯑꯣ ꯅꯤꯐꯇꯤꯁꯨ ꯕꯦꯡ ꯅꯤꯐꯇꯤꯁꯨ ꯑꯅꯤꯃꯛꯇ ꯄꯨꯠ ꯁ꯭ꯄ꯭ꯂꯤꯠ ꯇꯧꯕꯒꯤ ꯃꯥꯜꯂꯦ ꯑꯣꯀꯦ ꯄꯨꯠ ꯁ꯭ꯄ꯭ꯂꯤꯠ ꯇꯧꯕ ꯌꯥꯏ ꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣꯗꯣ ꯂꯩꯇ꯭ꯔꯕꯣ ꯑꯣꯖꯥ ꯁꯨꯕꯠꯇ꯭ꯔ ꯂꯩꯗꯤ ꯂꯩꯔꯤ ꯃꯥ ꯊꯕꯛ ꯆꯤꯟꯈꯤꯕ ꯃꯥꯜꯂꯦ ꯑꯣꯖꯥ ꯂꯩꯌꯦ ꯑꯩ ꯉꯁꯥꯏ ꯈꯜꯂꯝꯕꯅꯦ ꯕꯦꯡ ꯅꯤꯐꯇꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯁ꯭ꯄ꯭ꯔꯦꯠ ꯑꯃ ꯑꯗꯒꯤ ꯀꯩꯅꯣꯗꯅ ꯕꯦꯡ ꯅꯤꯐꯇꯤꯗꯅ ꯄꯨꯠ ꯁ꯭ꯄ꯭ꯔꯦꯠ ꯑꯃ ꯑꯅꯤꯗꯣ ꯃꯥꯒꯤ ꯂꯣꯁꯇꯨꯗꯤ ꯑꯃ ꯂꯣꯁꯀ ꯄ꯭ꯔꯣꯐꯤꯠꯀꯗꯣ ꯄ꯭ꯔꯣꯐꯤꯠꯅ ꯍꯦꯜꯂꯤꯗꯅ ꯗꯕꯜ ꯃꯨꯛ ꯆꯠꯂꯤꯗꯅ ꯑꯅꯤꯃꯛꯁꯦ ꯑꯗꯣ ꯑꯃꯅ ꯑꯃ ꯑꯩꯈꯣꯏ ꯅꯦꯒꯦꯠ ꯇꯧꯍꯜꯂꯒ ꯑꯃ ꯀꯥꯔꯁꯨ ꯑꯃ ꯑꯩꯈꯣꯏ ꯑꯅꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯥꯗꯤ ꯀꯥꯔꯣꯏꯗꯅ ꯀꯩꯒꯤ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤ ꯆꯠꯂꯣꯏꯗꯅ ꯑꯣꯄꯣꯖꯤꯠ ꯆꯠꯂꯣꯏꯗꯅ ꯑꯗꯨꯅ ꯑꯅꯤꯃꯛ ꯀꯨꯝꯃꯦ ꯑꯃꯗ ꯂꯣꯁ ꯆꯠꯂꯦ ꯑꯃꯗ ꯄ꯭ꯔꯣꯐꯤꯠ ꯆꯠꯂꯦ ꯑꯗꯣ ꯄ꯭ꯔꯣꯐꯤꯠꯅ ꯍꯦꯟꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯆꯥꯁꯤꯔ ꯈꯜꯂꯝꯕ ꯑꯩꯅ ꯑꯣ ꯑꯗꯣ ꯑꯣꯖꯥꯅ ꯄꯥꯝꯃꯤꯁꯦ ꯃꯥꯔꯀꯦꯠꯁꯦ ꯍꯧꯖꯤꯛꯁꯦ ꯗꯥꯎꯟ ꯇ꯭ꯔꯦꯟꯗ ꯁꯨꯝ ꯂꯥꯛꯄꯒꯤ ꯃꯑꯣꯡꯁꯦ ꯎꯕꯅꯤꯅ ꯀꯩꯅꯣꯁꯨ ꯊꯨꯒꯥꯏꯈꯔꯦꯀꯣ ꯎꯕꯅꯤꯅ ꯅꯤꯐꯇꯤ 50ꯗ ꯄꯨꯠ ꯁ꯭ꯄ꯭ꯂꯤꯠ ꯄꯥꯝꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯄꯨꯠ ꯁ꯭ꯄ꯭ꯂꯤꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯗꯥꯏꯔꯦꯛ ꯖꯦꯔꯣꯗꯥꯗ ꯆꯪꯉꯒ ꯌꯦꯡꯁꯤꯕ ꯍꯥꯟꯅ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ ꯈꯜꯂꯁꯤꯅꯦ ꯑꯗꯣ ꯑꯃꯗꯅ ꯅꯤꯐꯇꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯁ꯭ꯄ꯭ꯔꯦꯠ ꯑꯃ ꯂꯧꯍꯧꯕ ꯉꯥꯏꯈꯣ ꯁꯤꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯀꯩꯅꯣꯝꯃ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯅꯤꯐꯇꯤ 50ꯁꯦ ꯀꯌꯥꯗꯅꯣ ꯂꯩꯔꯤꯁꯦ 18,100 ꯀꯣ 100 ꯂꯣꯝꯗ ꯅꯛꯁꯤꯜꯂꯦꯀꯣ 18,100 ꯀꯣ ꯅꯤꯐꯇꯤ ꯉꯁꯤ 22 ꯗꯤꯁꯦꯝꯕꯔ ꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯄꯨꯠ ꯑꯃ ꯕꯥꯏ ꯇꯧꯔꯁꯤꯕ ꯀꯗꯥꯏꯗꯅꯣ ꯆꯪꯁꯤꯜꯂꯛꯏꯁꯤꯕꯣ ꯕꯥꯏ ꯃꯥꯏ ꯀꯩꯅꯣꯒ ꯂꯣꯏ ꯊꯣꯛꯆꯤꯜꯂꯛꯑꯦ ꯄꯨꯠ ꯑꯃ ꯕꯥꯏ ꯇꯧꯔꯦ ꯉꯁꯤꯒꯤꯅꯤꯅ ꯑꯩꯈꯣꯏ MISꯇ ꯂꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ overnight ꯂꯧꯔꯁꯨ ꯌꯥꯔꯦ MIS ꯂꯧꯔꯁꯨ ꯌꯥꯔꯦ ꯂꯧꯅꯤꯡꯕ ꯑꯃ ꯂꯧꯔꯁꯤ ꯀꯣ ꯍꯣꯏ ꯀꯥꯏꯗꯅꯣ ꯆꯪꯉꯤꯁꯦ ꯉꯁꯥꯏ ꯗꯥꯏꯔꯦꯛ ꯑꯩ ꯕꯥꯁꯀꯦꯠꯇ ꯆꯪꯉꯝꯗ꯭ꯔꯦ ꯑꯗꯨꯅꯅꯦ
split ama sema ke sida put split same si 18,100 ko sida put ama buy tawrage yare ko tawre duga 18,000 or 19,000 and it is sorry 17,900 sida put ama sell high bani ba full split high sida sumi ko makhadi yeng bari seller gi di call buy sell oi makharom da nang na call da taw ge har kana call sell taw ga sell ba to why is mathak ta car kana profit phang doi ne na seller gi de sida put split taw ba har ga di makhada kum kan da sisi kano ne put split ta buy ni ba lai se buy ni na makharom na kum matam da kan profit lo ga da ba ado khoina seller oi na sang ji hai kana call option sell taw ga da ba kan mu da taw se ba sa yang lai sang asine sida ada gram ting ne grab jengo sida di tang hai lakhini ngai no khali na okay seller is na protect of one ne seller na protect taw halak tuine seller na protect taw basi jo si paisa khana khana am changa kani adjustment taw torok pada koi gi adjustment se ma se ratio split lak tuine ba mo ratio split lak ku matam da si gi si di kano se am saure ko sida low ba sidi phajare ne sidi maximum risk to sida lai de ko magi break even point di 18,068 oi ba 18,066 ki makha da kum kan de nang profit phangge hai ba check jaw jam wa phangbo di phado adu chance to nemdra okay sisima ai closing tawsilake ko si natabada narangi khoina yengba 18,000 kya ba 18,066 sidi yo bu si ya sidi adudagi hen dharakan da phangge hai bani ba bayaro insang bani na oza wa ke masi risk wange chumme ba risk wange ado sida mamu jingsi ba ko 18,066 am saw ba 18,100 se sida koi call ama sell tawsi ba hana jingsi ba ko call ama I sell tawre aduga 18,000 ko call ama sell tawre aduga sida sell tawre ga di ma si mathaklom da kar aga di makharom da kumak pani ba ni jingi se ko makharom da kumak matam da ina sida sell tawre mukano mo call ama to at the money da sell tawre da mathaklom da kakhal aga di haiba mathaklom da kakhal aga di 18,300 saida call ama mu buy tawsilaga jingsi okay sisina seller oina ne basang tuise aina sell tawise 79 rupees ai sell ta tawra kan lupa mapan buy tawbune ba kano di khara risk di khara saudi ne ko lo hapchin ba ya bagi hano so layani chance ko katape loss na khar saubra break even to 18,169 break even adu gi mathak ta gi phangwe ne ba sidagi aina laise call se sell tawbune ba ate adu mathak ta lai draga di hai dine ba sigi makha da laira kan da ai profit oiga dawa
ꯑꯗꯨꯒ ꯁꯤꯒꯤ ꯑꯁꯤ ꯃꯊꯛꯇ ꯀꯥꯔꯒꯅ ꯑꯩ ꯂꯣꯁ ꯑꯣꯏꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯕꯩ ꯇꯥꯏꯞꯅꯤꯅꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯕ꯭ꯔꯦꯛ ꯑꯦꯚꯟ ꯄꯣꯏꯟꯠꯁꯦ ꯁꯤꯁꯤꯅꯤ ꯁꯤꯗꯒꯤ ꯀꯩꯅꯣꯗ ꯃꯥꯔꯀꯦꯠꯁꯦ ꯁꯤꯗ ꯂꯥꯜꯂꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈ꯭ꯔꯒꯗꯤ ꯑꯩ ꯂꯣꯁꯅꯦ ꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯈꯩ ꯑꯩ ꯄ꯭ꯔꯣꯐꯤꯠꯅꯦꯕ ꯃꯥꯔꯀꯦꯠꯁꯤꯒꯤ ꯍꯤꯡꯁꯥꯞꯁꯤꯒꯤ ꯌꯦꯡꯉꯒꯗꯤ ꯌꯦꯡꯕꯗꯤ ꯌꯥꯏ ꯁꯤꯒꯤ ꯔꯤꯖꯦꯛꯁꯟ ꯑꯅꯤ ꯄꯤꯔꯒ 5 minutes ꯀꯦꯟꯗꯜꯗ ꯔꯤꯖꯦꯛꯁꯟ ꯑꯅꯤ ꯄꯤꯔꯒ ꯀꯨꯝꯊꯔꯛꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯔꯤꯖꯦꯛꯁꯟ ꯑꯃ ꯄꯤꯔꯒ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯀꯥꯔꯛꯑꯒꯁꯨ ꯈꯔꯗꯤ ꯇꯞꯄꯅꯦꯕ ꯀꯥꯔꯛꯑꯒꯁꯨ ꯑꯩꯉꯣꯟꯗ 18,170 ꯀꯣ 18,170 ꯁꯦ ꯀꯗꯥꯏꯋꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒꯁꯨ 18,100 ꯀꯣ 70 80 90 ꯁꯦ ꯁ꯭ꯋꯥꯏꯗ ꯇꯥꯏꯕ 5 minutes ꯀꯦꯟꯗꯜꯗ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯌꯦꯡꯁꯤꯀꯣ ꯍꯧꯖꯤꯛ ꯒ꯭ꯔꯤꯟ ꯀꯦꯟꯗꯜ ꯔꯤꯖꯦꯛꯁꯟ ꯄꯤꯔꯛꯄ ꯑꯗꯨ ꯃꯄꯥꯗꯅꯦꯕ ꯑꯣꯖꯥ ꯕ꯭ꯔꯦꯛ ꯏꯚꯟ ꯑꯣꯏꯔꯤꯗꯣ ꯕ꯭ꯔꯦꯛ ꯏꯚꯟ ꯄꯣꯏꯟꯠꯁꯦ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯂꯩꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁ꯭ꯋꯥꯏꯗ ꯂꯧꯔꯣ ꯁꯤꯒꯤ ꯃꯈꯥ ꯑꯁꯤꯗꯒꯤ ꯃꯊꯛꯇ ꯍꯦꯛ ꯀꯥꯈꯠꯈꯤꯕ ꯃꯇꯝꯗ ꯑꯩ ꯂꯣꯁ ꯑꯣꯏꯗꯣꯏꯅꯤ ꯃꯈꯥꯗ ꯀꯨꯝꯃꯤ ꯃꯈꯩꯒꯤ ꯑꯩꯒꯤ ꯃꯦꯛꯁꯤꯃꯝ ꯄ꯭ꯔꯣꯐꯤꯠꯇꯨꯗ ꯂꯩꯒꯅꯦꯕ ꯑꯗꯨꯒ ꯁꯤꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯗ ꯀꯥꯈꯠꯂꯛꯄꯁꯦ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯔ ꯋꯥꯕ ꯃꯐꯝ ꯑꯣꯏꯕꯗꯧꯅ ꯇꯧꯔꯅꯦꯕ ꯀꯣ ꯀꯩꯅꯣꯗꯤ ꯃꯈꯥ ꯗꯥꯎꯟꯗꯗꯤ ꯑꯗꯨꯒ ꯄ꯭ꯔꯣꯐꯤꯠ ꯒ꯭ꯔꯥꯐꯇꯨꯗꯗꯤ ꯌꯦꯡꯕꯗꯗꯤ ꯃꯈꯥ ꯀꯨꯝꯊꯈꯤꯕꯗ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯄꯗꯣ ꯑꯝꯇ ꯌꯦꯡꯕꯤꯕꯅꯦ ꯒ꯭ꯔꯥꯐꯇꯨꯗꯗꯤ ꯃꯥꯟꯗꯦ ꯍꯥꯏꯕ ꯒ꯭ꯔꯥꯐꯁꯤꯗꯗꯤ ꯃꯈꯥꯔꯣꯝꯗ ꯆꯠꯂꯒꯗꯤ ꯄ꯭ꯔꯣꯐꯤꯠꯅꯦ ꯑꯗꯨꯝꯁꯨ ꯑꯣꯀꯦ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈ꯭ꯔꯒꯅ ꯑꯩꯒꯤ ꯂꯣꯁꯅꯦ ꯑꯗꯣ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯒꯅꯦ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯒ ꯉꯁꯤ ꯑꯦꯛꯁꯄꯤꯌꯥꯔꯤ ꯄꯤꯔꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯤꯒꯤ ꯃꯦꯛꯁꯤꯃꯝ ꯄ꯭ꯔꯣꯐꯤꯠꯁꯦ ꯐꯪꯒꯅꯦꯕ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯁꯦꯜ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯃꯊꯛꯂꯣꯝꯗ ꯍꯥꯏꯒꯠꯈ꯭ꯔꯒꯅ ꯑꯩ ꯂꯣꯁꯇ ꯂꯥꯛꯀꯗꯧꯕ ꯀꯣ ꯑꯗꯨꯗ ꯁꯤꯗ ꯈꯤꯇꯪ ꯈꯛ ꯀꯩꯅꯣ ꯇꯧꯁꯤ ꯍꯥꯏꯔꯁꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯣꯁ ꯑꯁꯦ ꯈꯔ ꯆꯥꯎꯃꯟꯒꯔꯦ ꯈꯔ ꯍꯟꯊꯍꯟꯒꯦ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯒꯁꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯕꯥꯏꯁꯤꯗ ꯈꯔꯒ ꯍꯥꯞꯆꯤꯜꯂꯒ ꯌꯦꯡꯉꯨꯕ ꯑꯃ ꯁꯤꯅ ꯑꯃꯨꯛ ꯕꯥꯏꯗ ꯄ꯭ꯔꯣꯇꯦꯛ ꯄꯤꯕ ꯕꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯄꯤꯕ ꯁꯦꯜꯅ ꯆꯠꯍꯟꯕ ꯍꯣꯏ ꯁꯤꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯉꯣ ꯈꯔ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯈꯔ ꯂꯩꯔꯝꯕꯅꯤ ꯂꯣꯁꯇ ꯀꯌꯥꯝ ꯂꯥꯛꯄꯅꯣ ꯄ꯭ꯔꯣꯐꯤꯠꯇ ꯀꯌꯥꯝ ꯂꯥꯛꯄꯅꯣ ꯄ꯭ꯔꯣꯐꯤꯠꯀꯤꯗꯤ ꯃꯥꯒꯤ ꯅꯦꯠꯁꯦ ꯋꯥꯔ ꯃꯥꯅꯤ maximum profit unlimited ꯍꯥꯏꯔꯦ maximum loss ꯅ ꯁꯤ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯅ ꯁꯤꯗ ꯃꯁꯤꯡꯁꯤ ꯍꯦꯟꯖꯜꯍꯜꯂꯨꯕꯒꯤ ꯁꯤꯗ ꯑꯩꯅ 4 ꯍꯥꯞꯆꯤꯜꯂꯨꯕꯩꯅꯤꯀꯣ ꯃꯌꯥꯝ ꯁꯤꯗꯒꯤ ꯑꯩꯅ ꯀꯩꯅꯣꯗꯣ ꯁꯦꯝꯗꯣꯛꯎꯕꯗꯣ ꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯀ꯭ꯋꯥꯟꯇꯤꯇꯤ ꯆꯦꯟꯖ ꯇꯧꯕꯒꯤ try tꯧꯔꯁꯤꯔꯣ स्क्रीन खरे चावबदा अमु लाके ꯃꯛꯇꯤ ꯃꯥꯜꯂꯦꯕ ꯈꯤꯇꯪ ꯍꯣꯔꯦꯟ ꯄꯨꯡ 1 2 ꯑꯗꯨꯋꯥꯏꯗꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯦꯡꯗꯕꯤ ꯂꯩꯒꯅꯤ right ꯑꯆꯧꯕꯗ ꯂꯥꯛꯑꯣ सिगी अखोन हजिक कनो तौरिबे स्ट्रेटजी से मान हाइजे कइनो है कांदा हम से अखोगी मार्केट सिना से मथक ता हजिक खनि जिंगमदो काइदनो पॉइंट दो सिदे लेरेको 18,170 को 18,170 सी गेट मखादा मार्केट सिने एक्सपायरी पीरबो अदुदे एगी मैक्सिमम प्रॉफिट तो फंगन हेबनिबो
ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯒ ꯑꯦꯛꯁꯄꯥꯏꯔꯤ ꯄꯤꯁꯤꯜꯂꯛꯑꯒꯗꯤ ꯑꯩ ꯂꯣꯁ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯀꯣ ꯑꯗꯨ ꯃꯥꯅ ꯁꯤꯗ ꯍꯜꯂꯛꯏꯕ ꯃꯐꯝꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯅꯩꯅꯕ ꯌꯥꯏ ꯀꯣ ꯁꯤ ꯃꯐꯝꯁꯤꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯅ ꯀꯣ ꯁꯤ ꯃꯐꯝꯁꯦ ꯃꯃꯥꯡꯗ ꯔꯤꯖꯦꯛ ꯇꯧꯈꯤꯕ ꯃꯐꯝꯅꯤ ꯁꯤꯗꯀꯣ ꯗꯦꯠ 9ꯗ उरंगनी सीधे से सबसान ताई का मार्केट से लागा रिजेक्ट तौरगा अमुक अमु हल्लागा लोइसिनगिबा मफम नेबा मार्केट डेट 9 गी लोइसिनगिबा मफम अदुगा औ सिगी मखा से लांधरगदी निफ्टी 50 हो सी मखा से लांधरगदी को मन लाखो जायसी हे सिदगी लांधगिबदा दुदी इराय लाइन मन लाखो जायसी सिगी पॉइंट्स पाउदी लाखो यारानी 80,060 के 8 सोइबाउदी मा लाखो याबगी चांसेस से लेगरे हो अदुदी 18,060 एट सिबागी मरक सिदा मान संगसिलगा एक्सपायरी पीरबा अदोइतादी फरे मार्केट से सिदगी हजिक लाइरिबा मागी रेंज सिदगी थुगाइरगा मखादा ओय बिलो 100 नत्रगना ने सिगी ट्रेस कोने लौबो मतंद 18,100 एंड बिलो सिसिदा एक्सपायरी पीरबा आई प्रॉफिट फजने लौरे दे को अदुगा मार्केट से साइड सुम चल सुम लोइसिलगा सु आई प्रॉफिट ने को अइना लॉस ओइदिसिने सिदगी मथदा का खाना लॉस ओइगदो मतलब बैंक की दम तंग येंगिने बैंक निफ्टी दा आई बैंक निफ्टी दा ट्राई तोनी माय खुसेम जे और समताय बैंक नि तो पाक को पीबा कोनमा पीबा साम यौन पीबा जो रे जी ता दा जो बच्चे ये गंगे मशीन मशीन के आप जाम चुमनो